Manipur ki governor na Manipur da thokliba irang manungda security force amadi police ki armory dagi AMADI lona YADABA MA-ONGDA PAIRIBA Khutlaising ASIGI kuntaret FAOBAGI manungda PIKHATLAKNABA KHANG matung INNA Kakching district TASU district ASIGI Tongal Tongalba Mafamsingdagi gi Wangmada Pairamba YAMLABA Khutlaising SP Kakching TH.VIKRAMJIT Sinnarakhre district ASIGI Tongal Tongalba Mafamdagi miyamna Sinnarakhre Khutlaising adu SP Kakching office mamangda Paummisingda utki miyamna Sinnaraklaba Khutlaising adudi Tongal Tongalba makhalgi rifle pistol hand grenade Chief launcher 81 motor gi cell BV vest yawa jacket handmat magazine nomai maru walkie talkie military boot amadi uniform kaya yauri Thoramaduda SP Kakching TH.VIKRAMJIT na phongdokibada Manipur da thokliba irang asibu waroshin puraknaba Manipur gi governor na lokhalakpa thavak singi manung channa state asigi ching amasung tamgi tongan mafamda lona YADABA MA-ONGDA miyamna pairiba Khutlaising asi thasigi kuntaret FAOBAGI pikhatnaba matam thakibani district police Kakching gi baiketi su governor gi appeal asibu hena mapung fahannaba district asida lariba miyam CSO claf amadi mairapaibi luchingba singapunna Naduna miyambu wakal taminaraba matungda miyoi kayana voluntary oina laknaduna district police Kakching Tongal Tongalba makhalgi Khutlaising Sinnarakhibani masigi damak district police ki maikidigi miyambu awangba thakta ikai khumnei loinena district police ki maikidigi su district asida makhata na pamdaba thodok sing thoktanaba ahing nungthil naidana angamba thakta honakigani haiki Thoramaduda additional SP Ops Chongtham Vinoy, Additional SP Elo Atopam Ramendro, CDO OC Kakching Soraisam Virla Amadi District Asigi Manungda Leiba, Police Station Singi OC Singsu Sarugyaki. Honorable Governor of Manipur gi appeal lama public ta toraki appeal adudi police dagi luttogiba armsing amsung illegal weapon sing hapta amagi manungda Sinabiro hapta amai manungda sinaragadi punitive action lauroi haiba paujilasi district police ki site gi su Kakching gi praja myam singda yonjaki koina district asida leiba mafam da leiba CSO sing amsung MAIBN mera paibi singa su mafam kudimta meeting tawduna haiba paujilasi biduna lakchaki bani madugi result aboina ngasidi district police ta akoi khulai mayam ama sinabire Sinnariba meeting adugi maming mathade koi disclose tawjedre adu hariba result asi tana bidongta honaminagiba CSO sing amasung MAIBN mera paibi sing punamapusu district police ki maikaidagi thagachaba phongdokjari